Upper Assam da ufulna maram moiraga passenger chamaga nifuga mari tongba Indigo flight ama Dibrugarh da taba yadatuna Manipur gi Bir Takendrajit International Airport Imphalda divert tawhankre Maikhuna maram oiduna ningthina uba fangtabadagi khongthang asi laukatkibani haire Indigo na salaiba flight 6A6457 ase Ahmedabad gi Guwahati fauduna Dibrugarh Tamna Paigadaba Aircraft asi Lokpriya Gopinath Doboloi International Airport ge ayuk pung taraga minute kun taba matamda pairakki amasung Dibrugarh da ayuk pung taraga mathroiga minute taraga manga taba matamda thunggadabani adubo aircraft asi tarakpa matamda khudakki oiba ufulgi nonglei aduna ground operation da khudong sadaba oirami airport ki official singna haibagi matung inna flight asi tabada safagadaba oide haiduna khangalakibadagi khongthang asi laukatkibani haire